이렇게 따라라라. ꯅꯪꯗꯤ ꯌꯥꯝ ꯋꯥꯏꯅ ꯅꯇꯣꯝꯇꯒ ꯁ꯭ꯀꯨꯜꯒ ꯆꯠꯂꯝꯃꯦ ꯑꯗꯨꯒ ꯐꯖꯕꯤꯒ ꯁꯥꯗꯅ ꯂꯩꯔꯝꯃꯤꯕ ꯅꯇꯣꯝꯇ ꯀꯥꯏꯗꯅꯣ ꯑꯩ ꯀꯟꯗꯣꯏꯁꯤꯕꯣ ꯆꯥꯕꯁꯨ ꯂꯣꯏꯗ꯭ꯔꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯀꯜꯂꯒꯦꯗ ꯀꯔꯤ ꯑꯩꯕꯨ ꯄꯥꯂꯨꯕ ꯍꯥꯏꯕ ꯊꯥꯏꯂꯦꯟꯒꯤ ꯍꯧꯅꯥꯎ ꯌꯥꯎꯗꯕ ꯃꯥꯟꯕ ꯁꯤꯒ ꯆꯥꯡꯗꯝꯅꯔꯗꯅ ꯑꯁꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯗꯥꯌꯥꯏ ꯍꯣꯏ ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯃꯁꯛꯁꯤꯡꯁꯤꯒ ꯅꯨꯄꯥꯗ ꯆꯣꯞꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯩꯅꯣ ꯗꯥꯌꯥꯏ ꯀ꯭ꯂꯥꯁ ꯃꯤꯁꯁꯨ ꯑꯣꯏ ꯀ꯭ꯂꯥꯁꯇ ꯑꯗꯨꯝ ꯄꯨꯜꯂꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯩꯒꯅꯤ ꯃꯣꯏꯅ ꯍꯧꯔꯛꯏ ꯑꯣꯏꯔꯝꯅꯤꯅꯦ ꯋꯥꯔꯤꯗꯤ ꯅꯪꯁꯨ ꯌꯥꯏꯍꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯌꯥꯏ ꯔꯣꯖꯤꯌꯥ ꯀꯩ ꯍꯥꯏꯒꯦ ꯁꯤ ꯑꯣꯖꯥꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯤ. ꯑꯗꯨꯕꯨꯗꯤ ꯒꯦꯖꯥꯎꯒꯤꯗꯨꯅ. ꯑꯁ ꯑꯩꯗꯤ ꯆꯧ ꯃꯣꯃꯣꯔꯥ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯇꯨꯒ ꯐꯖꯕꯤ ꯑꯃꯠꯇ ꯐꯪꯂꯣꯏꯍꯦ ꯁꯥꯎꯔꯣꯅꯕꯁꯤ ꯅꯪꯅ ꯐꯦꯠ ꯂꯥꯎꯕꯗ ꯌꯦꯡꯅꯤꯡꯗꯧꯕꯅꯦꯕ ꯁꯤ ꯁꯥꯎꯔꯅꯣꯕ ꯌꯦꯡꯉꯕ ꯅꯠꯇ꯭ꯔꯣ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯂꯥꯛꯄꯤꯅꯣ ꯑꯝꯇ ꯑꯩꯈꯣꯏꯅ ꯅꯣꯡꯐꯥꯗꯣꯛ ꯍꯥꯏꯕꯗꯗꯤ ꯌꯥꯕꯤ ꯄꯣꯠꯇꯦ ꯁꯤꯟꯊꯥ ꯍꯣꯏꯅ ꯍꯥꯏꯕꯗꯗꯤ ꯍꯥꯏꯕ ꯍꯧꯕꯒ ꯆꯦꯟꯈꯤꯅꯤꯅꯦ